June 30 Mabang thagi kunga mapanda singjamai mathak thokchom leikaida leibi government school gi oja oirambadagi thabaktagi potharabi thokchom ningol naurem ongbi Rekha memcha sahi 63pu mayummaktada Meehat thina halam kiba thodok adugi matangda register tawduna laukhatpa case ki akanba investigation gi thabak sing chatharakliba police na ngasi su amuk hanna Leikhidrabigi Yumda laktuna search Toukhre Thodok adugi matangda singjamai police station na laukhatkiba case aduga mari leinana thodok thokriba yum asida hanjin laktuna thijin humjin bagi thabak sing chathaduna laklibani Pangaida leiba police department ki forensic science laboratory gi expert sing nasu yum sida kayarak hanna laktuna thijillaga khomjinpham thokpa case ki masak oigadaba evidence sing collection tawkhrabani adubu tamthiraba thodok crime asigi prime suspect ni singnabadagi phaduna judicial custody da thamlakliba Leikhidrabigi mapuroiba Naurem Dijamani sahi 63 pu masamakki nupi hatpagi tasengnamak maral leiraba complete accused ama oirabra natraga oidabra haibadugi matangda tangdangba ama khangdoknaba honarakpagi manung channa ngasi amuk police ki search adu chathakiba oigani haina leikai gi miyoi singna phongdorakhi leikai gi miyoi singna phongdorokpagi matung inna case asigi investigation officer IO oiriba sub divisional police officer SDPO yauna police station asigi officer in charge OC gi team adu Leikhidrabigi Yumda ayuk pung 8 lom tarakpada thunglakhi police personnel singi team aduda uniform selaktaba fijam setpa personnel kharasu yawi makhoina search tawbaduda ising chingthok chingsin tawbada sizinaba pipe kharasu konsillaga purakhi hairi police team aduna mamang oliba Leikhidrabigi yumgi maninglomda paliba yotki gate hangdoktuna changlaga ngasigi makha tarakpa thijin humjil bagi thabak singdu chatharambani makhoina thabak asi chatharingaida mamangda tawkhibagumna gate adu manung lomdagi lonsinduna miyoi amata changhankhide adubu makhoigi thabak adu numit yungba pung 12 taramdai phawba chatharamlaga hanki hairi panba yabadi thodok thokpamdagi police na forensic expert singa loinana collection tawkhiba polam singi manungda crime asida sinakhiba khulai crime weapon singi manungda ama oigani singnaba I teramba dhup than ba yot copper natraga brass ki stand amasu recover tawkhibani dhup stick machai yunglaga thanaba stand asi imung asigi ground floor gi kairak makhong mayadagi police na recover tawbani dhup stand asi Leikhidrabina nungtigi dhup thabada sizinarambani adum oinamak nimittuda imungda thamba upu godrej ki sodi thiba khangdre haiduna leirakpadagi thasigi anida police amasung imungi miyoi singi mamangda mi nektuna phakai hankhibani police na ngasi su amuk hanna chatharamliba makhoigi search asi crime asida sejinaramba yaba khulai singi khongul liba amasung hojik phawbada phangdriba so phakai khraba godrej thiba oirambasu yai hairi mamangdasu police na imung sigi isingi teng amadagi ising chingthoklaga thi humbagi thabak sing chatharambasu leikhre hairi thodoktu thokibagi paw tabaga changsinkhiba singi manungda yaukhiba Leikhidrabigi pukminnaba mabung thokchom priyo kumar gi machanupa ahal boyboy chahi nimphuna ngarang pawche asida phungdorakhibada mahakna Naurem Dijamani da mamo potchai ataidi phangba leibra hanglubada potchai di amata mangde shonung aingonda loina lei haiduna khumlakhi haikibani wafam asimak mahakna police da pikiba mahaki statement tasu pankhi hairakibani